Akespan Imphal, Wahengbam Washington na pau pajari. Ratan Thiam ki chhaireng nei na bahai basida jati thaki seminar amang asi Jawaharlal Nehru Manipur Dance Academy da pangthokre. Asai lup Manipurna JN Manipur Dance Academy amasung Lilong Hauribi College ka punna khusam na duna sinba thawram aduda MLA Karam Shyam na hai Ratan Thiam na theater gi lamda anauba mayon na mapina na ba masung haurakliba naharul singda masigi wakalon hena phawan na bahot na rame. Kuntra ni shuba Imphal Book Fair gi ngasi taret ni chanba numita mahiroi singi oiba kudakta layakpa changdam na bagi thawram pangthokre. Category ani thokna khaidoktuna mathangsina Book Fair amasung Peace and Communal Harmony haiba theme da pangthokkiba layakpa changdam na ba duda Category A da Little Flower School gi Yaichen Kangjamna makok aduga Category B da na Tiny Tots Unity School gi Aditya Sinam na makok oiki. Hayeng nipani chanba numita Saitharol Kumwabagi Open Quiz Competition pangthokani. Rashtrapati Draupadi Murmuna Viksit Bharat Guarantee for Rozgar and Ajivika Mission Gramin BBG Ramji Bill Lisingani Kunmanga Ayaba Pikre. Sanction Nadi Ningtham Mipamda Bill Asi Hana na pass taukrabani. Ekasida Kungangi Lamda Yumthong Amamamda Senba Sahi Kudingi Oina Numit Chama Kudmangani Tabak Pibagi Wapam Yauri. Rural Development Mantraloy na hai Masina Kungangi Mio Singda Tabak Panganabagi Tausilda Singtaningai Oibna Awan Baporak Lagani. BBG Ramji Ek Asina Mahatma Gandhi National Rural Employment Guarantee Act MG Narega Lisingani Mangagi Mahut Silagani. Pradhan Mantri Narendra Modi ngasi Assam ki Dibrugarh jila ki naam rupta lupa koti lising tara satruk ama sangadaba fertilizer plant amagi jatra hunkre. Lamdam asonggi har hena putoktuna lau singu ki potok hengat hanabagi pandamda project asi paikat pani. Plant asina chahi gi oina urea metric ton lak tara nithoi lising humbudra putokani. Thauram du wangang bada Sri Modi na hai plant asina Assam ki darkar laiba har putokpagi matakta yumlon naba raija singdasu phanganduna har gidamak mapal laibakta mipal tangba hanthanduna thabak phanghannabagi khudong chaba piragani. Masina lamdam asonggi udyog sing chakhol hanbadasu chauna mateng oiragani. Pradhan Mantri Oramba Atal Bihari Vajpayee gi mapok kumon ga mari leina ngasi Indore da pangthokkiba Shunya se satak ek satabdi Atal Bharat ki thauramda Uparashtrapati CP Radhakrishnan Susaruk Yakre. Thauramduda Uparashtrapati na Mukhyamantri Dr. Mohan Yadav amasung Rajyapal Mangubai Patel galoinana Daily College Campus Lok Mata Devi Ahalya Bai gi murti ama maikhum hangdokhi. Thauramduda wangang bada Mukhyamantri Mohan Yadav na hai Atal Bihari gi mapok kumon palan gi loisinba numit December 15 da Kendra gi Griha Mantri Amit Shah na Gwalior da lupa koti lakani henbagi industrial projectsing kharagina jatra hungani aduga kharagina sangagani. Border Security Force BSF ki constable laubada Kendra gi Griha Mantraloina Agnibir Oiramba Singi Kota Sada Taratagi Yankai Hengat Hankre. Gazette notification namaki matungina ahanba base ke Agnibir Oiramba Singi upper age limit sahi manga aduga atai Agnibir Oiramba Singina sahi ahum komthok hankre. Makhoi ki physical standard test amasung physical efficiency test amuk hana tawroi hainasu notification aduna hairi. Kendra gi lau singu mantri Shivraj Singh Chauhan hairi sarkar na sengdaba har amati tilhat hidak ki mayokta bill ama sangsad ki mathangi mifamda putoklagani. Sengdaba har tilhat hidak amadi atai niyom gi wangmada putokpa bio gi pothok kaya yonarakpa sida nungnang ba phongdokladuna mahakna hai asiguma pukchal sengdaba karbraula singi mayokta ahakpa ain semduna matik chaba thabak laukhatkani. Numinini Sathagadaba Panchayats Extension to Scheduled Areas Act Lisngamachama Palmer Pudrataruk Pesa Festival Laklibalepa Pok Panamiti Andhra Pradesh ki Visakhapatnam da Horagani Panchayati Raj Mantraloy na hai Thoramaduda Tongan ba Thorang kaya Hogdokani Festival asigi tongan ba sana khonaba madi Sanskriti oiba thoram singsu utkani haina Mantraloy na hairi Paulo Jare